ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯤꯗꯤ ꯑꯦꯀꯥꯗꯃꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛꯇ ꯑꯩꯈꯣꯏꯅ ꯅꯧꯅ ꯅꯝꯖꯈꯤꯕ ꯂꯥꯏꯔ ꯃꯆꯥ ꯀꯚꯔ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡꯗ ꯁꯣꯝꯗ ꯈꯤꯇꯪ ꯈꯪꯍꯟꯖꯅꯤꯡꯕ ꯑꯃ ꯑꯩꯈꯣꯏ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯁꯣꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯖꯩ ꯑꯗꯣ ꯑꯗꯨꯒꯤ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯍꯥꯏꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯤꯕꯤꯔꯛꯏꯕ ꯀꯃꯦꯟꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯧꯅ ꯑꯩꯈꯣꯏꯗꯒꯤ ꯑꯃꯨꯛ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯒꯁꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯠꯆꯔꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯊꯣꯛꯆꯒꯦ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯔꯒꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯔ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕꯁꯨ ꯈꯪꯖꯩ ꯑꯗꯣ ꯃꯌꯥꯝꯗ ꯀꯃꯦꯟ ꯑꯝꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯗ ꯍꯁꯝ ꯍꯥꯏꯕ ꯑꯃ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯌꯦꯡꯉꯒ ꯈꯛ ꯇꯣꯛꯄꯤꯒꯅꯨ ꯑꯗꯣꯝꯒꯤ ꯂꯥꯏꯛ ꯑꯃꯃꯝꯗꯣ ꯃꯃꯜ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯁꯨ ꯅꯝꯖꯔꯦ ꯂꯥꯏꯛ ꯚꯤꯗꯤꯑꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯈꯣꯏꯕꯨ ꯁꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯦ ꯑꯩꯈꯣꯏꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩꯈꯣই ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯕꯨ ꯁꯣꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯔꯤꯕ ꯑꯁꯦ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯒꯠꯄꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯗ ꯍꯖꯥꯝ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯀꯃꯦꯟꯁꯤꯗ ꯃꯌꯥꯝ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯌꯦꯡꯉꯒ ꯈꯛ ꯇꯣꯛꯇꯕꯤꯗ ꯑꯗꯣꯝꯒꯤ ꯂꯥꯏꯛ ꯑꯃꯗꯣ ꯃꯃꯜ ꯌꯥꯝ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯁꯨ ꯅꯝꯖꯔꯦ ꯂꯥꯏꯛ ꯚꯤꯗꯤꯑꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯣꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯦꯟꯊꯣꯛꯆꯔꯤꯕꯅꯤ ꯁꯣꯝꯒꯤ ꯄꯦꯟꯅꯕ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯊꯪꯗ ꯀꯃꯦꯟ ꯑꯃꯃꯨꯛ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯑꯦ ꯊꯣꯏꯂꯞ ꯍꯥꯏꯗꯅ ꯑꯃꯅ ꯁꯤ ꯏꯁꯩꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯥꯟꯁ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯄꯥꯔꯇꯤꯅ ꯇꯣꯞ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯏꯟꯁꯄꯥꯌꯔ ꯇꯧꯕꯤꯕ ꯋꯥꯍꯩ ꯑꯃꯅꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯀꯥꯎꯖꯔꯣꯏ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ ꯃꯊꯪꯗ ꯕꯤꯖꯤꯌꯥ ꯃꯩꯁꯅꯥꯝ ꯍꯥꯏꯗꯅ ꯑꯃꯅ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯑꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯗꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯐ꯭ꯔꯦꯟꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕ ꯏꯁꯩ ꯍꯥꯏꯔꯗꯤ ꯐꯖꯩꯗ ꯍꯥꯏꯕ ꯏꯁꯩꯁꯤꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯩꯈꯣꯏ ꯁꯣꯝꯅ ꯄꯥꯝꯖꯔꯤꯕ ꯏꯁꯩꯁꯦ ꯁꯣꯏꯗꯅ ꯁꯣꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯝꯂꯒ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯒ ꯁꯣꯝꯒꯤꯗꯃꯛꯇ ꯄ꯭ꯔꯖꯦꯟ ꯇꯧꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯣꯝꯒꯤ ꯊꯥꯒꯠ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯑꯗꯣꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯕꯂꯥ ꯆꯥꯟꯗꯝ ꯍꯥꯏꯗꯅ ꯑꯃꯅ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯑꯦ ꯌꯥꯝ ꯐꯖꯩ ꯕꯤꯗꯤꯑꯦꯒꯤ ꯏꯁꯇꯨꯗꯦꯟꯁꯤꯡꯁꯦ ꯌꯦꯡꯕ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯕꯦꯕꯤꯆꯥ ꯁꯦꯝ ꯌꯥꯝ ꯐꯖꯩ ꯀꯦꯕꯤꯗꯞ ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯍꯣꯠꯅꯕꯤꯔꯛꯄꯅꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯛꯄꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯄꯔꯤ ꯂꯨꯋꯥꯡꯒꯤ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯑꯦꯟ ꯏꯗꯤꯇꯤꯡ ꯌꯥꯝ ꯐꯖꯩ ꯃꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯝꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯑꯣꯖꯥ ꯄꯔꯤꯅ ꯍꯣꯠꯅꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯌꯧꯖꯔꯛꯄꯅꯤ ꯑꯣꯖꯥ ꯄꯔꯤꯗꯁꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯣꯖꯥ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯠꯇ ꯗꯥꯟꯁ ꯇꯧꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯗꯥꯟꯁ ꯁꯣꯝꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯈꯥ ꯇꯥꯅꯁꯨ ꯁꯣꯝꯒꯤ ꯏꯁꯩ ꯑꯃ ꯍꯥꯏꯕꯤꯔꯛꯏ ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯕꯥꯏꯛꯇ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯁꯣꯝꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯅꯤ ꯇꯧꯕ ꯏꯁꯩꯗꯣ ꯑꯝꯇꯪ ꯁꯥꯕꯤꯔꯛꯑꯣ ꯕꯤꯗꯤꯑꯦ ꯏꯁꯇꯨꯗꯦꯟꯁꯤꯡꯅ ꯁꯥꯕ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯑꯩꯈꯣꯏꯁꯨ ꯁꯣꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯗꯨꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯦꯟꯅꯕ ꯁꯣꯝꯅ ꯄꯥꯝꯖꯔꯤꯕ ꯂꯦꯚꯦꯜꯗꯨꯃꯛ ꯍꯣꯠꯅꯖꯔꯒ ꯁꯣꯏꯗꯅ ꯑꯩꯈꯣই ꯍꯣꯠꯅꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯞꯄꯣꯔꯇꯤꯡ ꯑꯁ ꯃꯊꯪꯗ ꯂꯥꯏꯔ ꯃꯆꯥ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯀꯚꯔ ꯑꯩꯈꯣꯏꯅ ꯅꯝꯖꯔꯤꯕ ꯁꯣꯡ ꯑꯁꯤꯒꯤ
produce sigi isai isibu mayamda puthokpiraiba Imphal Music House na comments mine pibire khoida. Imphal Music House really appreciates all the members of BDA Thoubal. We are the young talented artists exploring the field of music. We really appreciate your talents. We are ready for next song, so please subscribe Imphal Music House YouTube channel for more dance music numbers with motivational lyrics. Give it up. Thank you very much, Imphal Music House. We are also trying hard to keep that level that you are hoping to us. We are going to perform the best level that we are coming in the future with the best performance that you should like it. Thank you very much. Somna mayam pumna magnai koi bu support au wagi na magta ai koi ngasi leijari bani. Thank you very much. Comment se aduki mati gyam bana maram oiraga comment khuding mak pa badi ngamjadre adubu comment section asida bibirak pa isai sing asida ai koi na khara khangat charaga adongi pamjariba level do adu yaunaba ai koi su hona jarake khanbani ado isai se loinaba khangat padi ngamjadre ado isai khara di khangat chare khangat chariba isai sing se som ai koi soidina haidi hona jage oza bibizagi mating dege khoi chu yorok pani ozagi matung inna ozagi board ge khoi chu yorok pani isai khara ai koi na khangat chei isai sing ado ai koi mayam da simak haidina isai isagi apamba nataba pibiraiba comment section mayamse isai mayamse pulap tawngam jaroidabana maram oirega aikoi lottery macha amtang isai mayamse tawraga mayamda sigi isai singse khangatchare haraga amtang uchage mayamna comment section asida pibiragliba isai sing ase aikoina khara khangatcharaga masidagi pun masi oina tawjarage haina khara khangatchabani comment section dagi khara laukhatchabani isai sing adudi BTS की Dynamite BTS की Army हाइना username लेरम्बा सिना comment दा पिबिरकपनी होय तौजरके बला अमदी सागरने एक तौबा वाखल से हाइबा असि एविल अलोन हाइबा अमगा सिराम सुरेश हाइबा अमगना खनबिरकपनी होय तौजरके रोबोट की थमोय इसै असि बबिता लौरेंबमना comment section दा थादा हापिरकपनी अखोय सोइना तौजरके फजैदा हाइबा इसै असि बिजिया मैस्नामना खनबिरकपनी अखोय सोइना उच्चारके ब्लैकपिंक की बोम्बया श्रुति मयेंगबमना हापिरकपनी उनिंगबा माइथोंगनी स्वामी कुमार थिंगुजम ngasi hayeng rigan lasramcha amadi nanaw oina hoy akhoi soidina songi apamba du thungnaba hona jage ai khaktagini huirem govinda hoy huirem govinda gi damakta ai khaktagini hawi isai isi soidina perform tawraga upload tawjarake Justin Bieber gi Yamia Sumati Arambamna Khanbirakpani Hoi Eeikhoi soidina tawjarake Mombi I love you Jasmine Thiam Eeikhoi soidina tawjarake Crazy Boy Sorakhaibam Revika How You Like That Jamie Soram Eeikhoi soidina ucharake Taptagi isai ama Taptagi isai se songi apamba mak direct haibiraktragasu Taptagi isai ama haibanina Taptagi isai ama hekta somna bu penne haragadi taptagi oiragadi adum tawjarake taptagi sei si MD Azizna haibirakpani hoi songi penne ba koi soina tawjarake bevet ki sei soi akoi bevet ki sei hoi angang leiba akoi artist mayamna songi penne bagi namakta bevet ki sei soina tawjarake isai si Roja Singhna khanbirakpani network Sally Furai Lakpam अखोई सोइदना नेटवर्क हाइबे इसै सिसु सोंगी दमकता परफॉर्म तौरगा अपलोड तौजरके हाइबे इसै खरा असि कमेंट सेक्शन दा पिबिरगलिबा कमेंट मयाम इसै तौहनिंगिबा इसै मयाम अदुदगी खंगचरिबा खरा अदुनी इसै सिंग असि लोइनबा परफॉर्म तौबदि ngamoidabaniना खंगचरिबा इसै खरा असिदगी अखोइना लॉटरी तौजरगा अमनी खंगचगे मयाम waraubiba yade aikoi soidina ngamnabo honajarake songi apamba soidina thunganjage waraubiroi khangajariba isai sing ase aikoi lottery tawnaba tawjage lottery tawje isai kya khanje haino ipai po ahum na khalas ahum lottery mayam mangda dum lottery dum tawjage aikoi khaktagi apamba tawjaroi songi apamba dudagi khanja duini
ꯏꯁꯩꯁꯤꯡ ꯈꯟꯒꯠꯆꯔꯤꯕ ꯏꯁꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯒ ꯍꯥꯟꯅ ꯊꯝꯖꯕꯅꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗꯒꯤ ꯂꯣꯇ꯭ꯔꯤ ꯇꯧꯔꯒ ꯈꯟꯒꯠꯂꯛꯏꯕ ꯏꯁꯩ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥ ꯏꯄꯨꯒꯤ ꯑꯍꯨꯝꯂꯛ ꯏꯁꯩ ꯑꯍꯨꯝ ꯈꯟꯒꯠꯆꯒꯦ ꯑꯩꯈꯣꯏ ꯂꯣꯇ꯭ꯔꯤꯁꯤꯗꯒꯤ ꯂꯣꯇ꯭ꯔꯤ ꯍꯧꯔꯗꯣꯏꯔꯥ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯃꯌꯥꯝ ꯄꯦꯕꯦꯠꯀꯤ ꯏꯁꯩ ꯑꯗꯨꯅꯤ ꯈꯟꯕꯤꯔꯛꯄꯅ ꯔꯣꯖꯥꯁꯤꯡꯅ ꯈꯟꯕꯤꯔꯛꯄ ꯄꯦꯕꯦꯠꯀꯤ ꯏꯁꯩ ꯑꯁꯤ ꯏꯁꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯟꯒꯠꯆꯔꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯁꯣꯝꯒꯤ ꯏꯁꯩ ꯄꯦꯕꯦꯠꯀꯤ ꯏꯁꯩ ꯑꯁꯤ ꯑꯗꯨ ꯊꯝꯖꯟꯈ꯭ꯔꯣ ꯑꯐꯕꯗ ꯑꯣꯂꯦ 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 ꯄꯤꯔꯛꯑꯒꯦ ꯃꯊꯪ ꯂꯣꯇ꯭ꯔꯤꯗꯒꯤ ꯂꯧꯈꯠꯆꯔꯤꯕ ꯃꯊꯪ ꯏꯁꯩ ꯑꯁꯤꯗꯤ ꯕ꯭ꯂꯦꯛ ꯄꯤꯡꯒꯤ ꯍꯥꯎ ꯌꯨ ꯂꯥꯏꯛ ꯗꯦꯠ ꯖꯦꯃꯤ ꯁꯣꯔꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯝꯅ ꯄꯥꯝꯖꯔꯤꯕ ꯏꯁꯩ ꯑꯁꯤ ꯁꯣꯏꯗꯅ ꯎꯠꯆꯔꯛꯀꯦ ꯁꯣꯏꯗꯅ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨ BTSꯀꯤ ꯗꯥꯏꯅꯃꯥꯏꯠ ꯌꯨꯖꯔ ꯅꯦꯝꯅ BTS ꯑꯥꯔꯃꯤ ꯍꯥꯏꯕꯗꯨꯅ ꯈꯟꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯗꯥꯏꯅꯃꯥꯏꯠ ꯁꯣꯝꯅ ꯌꯥꯝ ꯄꯥꯝꯖꯔꯤꯕ BTSꯀꯤ ꯗꯥꯏꯅꯃꯥꯏꯠ ꯑꯁꯤ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯚꯔ ꯇꯧꯔꯒ ꯁꯣꯏꯗꯅ ꯊꯥꯒꯠꯆꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯒꯤꯁꯦ ꯁꯤꯗ ꯅꯣꯏ ꯋꯤꯛꯅꯦꯁꯁꯤꯅ ꯁꯤꯅꯤ ꯅꯣꯏꯒꯤ ꯀꯩꯅꯣꯅ ꯁꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯚ ꯅꯦꯒꯦꯇꯤꯚ ꯂꯣꯏꯅꯃꯛ ꯁꯣꯝꯅ ꯍꯥꯏꯗꯤ ꯁꯤꯗ ꯁꯣꯏ ꯁꯤꯗ ꯏꯝꯄ꯭ꯔꯨꯚ ꯇꯧ ꯈꯣꯠꯂꯨ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯗꯣꯛꯔꯛꯇꯅ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯊꯝꯕꯤꯔꯛꯄ ꯃꯣꯠ ꯃꯌꯥꯝ ꯑꯗꯨꯅ ꯁꯦꯝꯗꯣꯛꯆꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯁꯤꯒꯤ ꯂꯦꯚꯦꯜ ꯑꯁꯤꯗ ꯌꯧꯕ ꯉꯝꯖꯔꯛꯄꯅꯤ ꯂꯦꯚꯦꯜ ꯑꯁꯤꯗ ꯌꯧꯕ ꯉꯝꯃꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯥꯔꯤ ꯑꯃꯗꯤ ꯑꯣꯖꯥ ꯕꯤꯕꯤꯆꯥꯅ ꯍꯣꯠꯅꯕꯤꯔꯛꯄꯗꯒꯤ ꯉꯥꯛꯇꯅꯤ ꯗꯦꯠꯁ ꯑꯣꯜ ꯀ꯭ꯔꯦꯗꯤꯠ ꯒꯣꯁ ꯇꯨ ꯑꯣꯖꯥ ꯄꯥꯔꯤ ꯑꯦꯟ ꯑꯣꯖꯥ ꯕꯤꯕꯤꯆꯥ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯏꯕ ꯈꯨꯗꯤꯡꯒꯤ ꯁꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯈꯨꯗꯤꯡꯗꯣ ꯏꯁꯩ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯄ꯭ꯔꯖꯦꯟ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯗꯣ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯃꯨꯛꯇꯪꯗ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯏꯕ ꯃꯣꯠꯇꯣ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯇꯧꯕꯗꯤ ꯉꯝꯗꯕꯅꯤꯅ ꯄꯤꯕꯤꯔꯛꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯣꯇ꯭ꯔꯤ ꯇꯧꯔꯒ ꯏꯁꯩ ꯑꯍꯨꯝ ꯈꯟꯒꯠꯆꯔꯒ ꯁꯣꯝꯒꯤ ꯄꯦꯟꯅꯕ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯁꯣꯝ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯁꯣꯝꯒꯤ ꯄꯦꯟꯅꯕ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯈꯨꯔꯨꯝꯖꯔꯤ